Hauzik lamdam masida thokliba irang ase kangluf ani gi marakta thokpa irang de center da tainabiganu haina Union Minister Kiren Rijiju na phongdokkhiba wafam adu issue asi thaidoknaba honnabada ashokpada thum thakpaga pangkhak oiba wangangni haina MPCC gi President K Meghachandra na maral shirakli wafam asing ngasi MPCC gi President MLA K Meghachandra gi office chamber da pangthokpa paugi mifam amada mahangna phongdokkhiba de Hauzik lamdam masida thokliba irang asiga mari lainana Union Minister Kiren Rijiju na phongdokkhiba wafam sing adu yaningdaba phongdoktuna pangthokpa paugi mifam ajuda MPCC ki President K Meghachandra na hai Union Minister amana hauzik lamdam asida thokliba irang asigi maral ase lamdam asigi kangluf anida tainaba ase issue asin nathainaba hotnaba yumfam yaudaba wafam ne wafam asi handokadabane wafam asidi ashokpada thum thakpa achakpa maida thau haibaga pangkhak ne Thadara henjelaklaba irang asida mamangda wa amada phongdokpa leikidraga haujikta mikhal mayada wafam kaya phongdorakpa ase angakpa fawi Union Minister Kiren Rijiju na phongdokkiba wafam ase handokadabani haina mahana makha tana takshinkhi Manipur da toiba issues hai masi due to the porous fencing adagi illegal migrants mayamna immigrants mayam jinsina Manipur irang thon bani haibasi UN da mana hai haba adagi amuk defense minister na kare hai Shri Rajnath Singh na amuk hai Manipur da illegal drug plantation poppy plantation je masina thon bani hai na Union Defense Minister na amuk hai aduna masi athuba matamda Bharat ki Sena Defense Force में आम तौरकांदा poppy plantation destroy तौनी हाई की भाई कोई थेंगने की sometimes amuk Amit Shah amasung Kiren Rijiju na hairiba Manipur da thoiba thodokse High Court ki order amana thohanbani amuk hai aduna 3 4 5 Union Minister ki version je tongan ba version lakpasina aikhoi it's become every statement of the Union Ministers is become a diverting point of the present violence